Mayamu taram nokseri naitom tabagi nungnanglunu taibang kongsan haibasidi idom lakpani idom hanchigadabani aigi mukbang asi ahal lamasingna chanaramba chinjakta yumpham oiraga taujabani sa uchek yaujade ngasigi injang mathensi uti thongba ama singju ama paphor ama bora ama sini adudi chaba haujarage Mubang sibu yengbibasingi mafamda khanghanjaba matang ahanbagi chak khotharaga totpa hobagi matangdo camera namja haudre masigidamukta yengbibasingi mafamda nungaita phondokjari matungda asigumba suibasi amuhanna thoktanaba ai section honajarage masigidamukta di ngakpinaba hajari thank you Ngasigi injang sibu chaw haibiraglibi ichanupi sina hijam malem nganbi hariba ichanupi sina chaw hairpadagi chabani mana tharaiba message ai amtang pathokjage pabung uti thongba amaga singjuga paphor amaga chabiro sajibu cheraubasu kusilakte pabung busu full support taujari hakchang phana laibiyu pabung sumaina are chanupina hai maisang asi chajare aduga chanupina haibiraiba full support taujari haibidugi damaktai chanupibu thagachari nungkhai leitana pabungna aduga pabung hakchang phana laiyu haibidusu chana takpirakpagi matungina yarige ai jinjakta kaida ama amada haksen kanglon khra ngaaga ai hakchang phana lainaba mayamga kuina punba ngamnaba dum honajage
Loe ngasigidamaktadi hijam malem nganbi amasung mayambu kainanaba yathang laujari. Bye.